ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯦꯛꯁ ꯀꯌꯥ ꯂꯩꯒꯦ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦ ꯅꯪꯗꯤ ꯍꯥ ꯅꯪꯗꯤ ꯑꯩꯒ ꯀꯌꯥ ꯁꯨꯕꯅꯣ ꯑꯩꯒꯤꯗꯤ ꯑꯃꯃꯨꯛ ꯀꯣꯏꯕ ꯑꯅꯤ ꯀꯣꯏꯕꯁꯦ ꯑꯩ ꯑꯪ ꯄꯨꯟꯁꯤꯗ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯑꯁꯦꯡꯕ ꯑꯩꯒ ꯅꯣꯏ ꯑꯥꯒꯤ ꯏꯃꯥꯒꯀꯣ ꯅꯣꯏ ꯑꯥꯒꯤ ꯏꯃꯥꯒ ꯏꯕꯥꯅꯤꯁꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯦ ꯈꯜꯂꯁꯦꯕ ꯑꯔꯨꯕ ꯑꯃꯗꯀꯣ ꯏꯕꯥꯅꯤꯁꯦ ꯏꯔꯣꯏꯕ ꯑꯅꯤꯃꯛ ꯍꯩꯇ꯭ꯔꯦꯕ ꯀꯅꯥ ꯍꯥꯟ ꯀꯟꯒꯅꯤ ꯑꯍꯥꯟꯕꯃꯛꯇꯗ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯗꯤ ꯌꯦꯟ ꯄꯥꯠ ꯈꯔ ꯌꯥꯎꯔꯦꯕꯀꯣ ꯑꯗꯒꯤ ꯃꯐꯩꯌꯣ ꯀꯩꯌꯣ ꯈꯔ ꯌꯥꯎꯔꯦ ꯑꯗꯒꯤ ꯁꯤꯗꯤ ꯀꯔꯤꯕ ꯅꯪ ꯍꯥꯏꯕꯗꯣ ꯑꯝꯇ ꯍꯋꯥꯏ ꯍꯥꯏꯔꯣ ꯑꯁꯥꯡꯕꯤꯗꯣ ꯑꯗꯨꯏ ꯃꯩꯇꯩꯂꯣꯟꯗꯗꯤ ꯈꯪꯗ꯭ꯔꯦ ꯎꯝ ꯍꯋꯥꯏ ꯑꯁꯥꯡꯕꯤꯗꯣ ꯍꯋꯥꯏ ꯑꯁꯥꯡꯕꯤ ꯀꯩꯗꯧꯕ ꯑꯗꯨ ꯁꯤꯡꯖꯨ ꯑꯃꯒ ꯃꯥꯅ ꯃꯦꯠꯄꯅꯦ ꯑꯩ ꯈꯪꯗ꯭ꯔꯦ ꯁꯤ ꯍꯋꯥꯏꯁꯤ ꯆꯝꯐꯨꯠ ꯍꯋꯥꯏꯗ꯭ꯔꯣ ꯅꯠꯇꯦ ꯆꯝꯐꯨꯠ ꯍꯋꯥꯏ ꯅꯠꯇꯦ ꯃꯥꯟꯗꯤ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨ ꯃꯥꯅ ꯁꯤꯡꯖꯨ ꯇꯧꯔꯦ ꯑꯆꯥꯄꯣꯠꯀ ꯍꯥꯞꯄꯦꯕꯀꯣ ꯆꯨꯝꯃꯦ ꯄꯟꯖꯥꯕꯤ ꯇꯀꯥꯗ ꯄꯟꯖꯥꯕꯤꯗꯀ ꯍꯥꯞꯄꯦꯌꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯇꯤꯟꯁꯨ ꯌꯣꯠꯂꯦ ꯑꯩ ꯆꯥꯛꯁꯨ ꯂꯥꯝꯃꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯁꯤ ꯃꯌꯥꯝ ꯏꯕꯥꯅꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯀꯩꯒꯨꯝꯕ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯗꯤ ꯑꯄꯪꯕ ꯅꯆꯤꯟ ꯏꯅꯥꯎꯁꯤꯡꯅꯤ ꯍꯥꯏꯔ ꯈꯜꯂꯒ ꯉꯥꯛꯄꯤꯌꯨꯀꯣ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯤꯜꯂꯒꯦ ꯍꯧꯔꯁꯤ ꯃꯌꯥꯝ ꯂꯥꯒ ꯍꯦꯛꯄ ꯁꯪꯗ꯭ꯔꯦ ꯍꯟꯗꯛꯀꯥꯟꯁꯦ ꯑꯩꯒꯤ ꯆꯥꯛ ꯌꯥꯝꯕꯗ ꯇꯥꯔꯦꯗ ꯁꯤꯅꯤꯗ ꯆꯥꯛ ꯀꯪꯅ ꯉꯧꯕꯅꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯅꯀꯣ ꯂꯥꯛꯑꯒ ꯑꯝꯇ ꯍꯦꯛꯄ ꯁꯪꯗ꯭ꯔꯦ ꯃꯌꯥꯝ ꯍꯣꯏ ꯑꯁꯤꯒꯤ ꯄꯨꯈꯝꯁꯤꯗ ꯁꯨꯃꯥꯏꯅ ꯆꯥꯕꯁꯤꯀꯣ ꯁꯤ ꯄꯨꯈꯝꯁꯦ ꯈꯔꯗꯤ ꯄꯤꯛꯑꯦꯀꯣ ꯆꯥꯛꯇꯣ ꯆꯥ ꯀꯥꯟꯗ ꯆꯥꯎ ꯆꯥꯎꯅ ꯆꯥꯎꯕꯀꯣ ꯀꯃꯦꯟꯗ ꯍꯥꯏꯔꯛꯏꯗꯣ ꯇꯥꯗ꯭ꯔꯣ ꯆꯥꯎ ꯆꯥꯎ ꯆꯥꯎꯅꯁꯨ ꯁꯨꯃꯥꯏꯅ ꯄꯥꯏꯍꯧꯕ ꯍꯥꯎꯋꯦ ꯑꯩꯗꯤ ꯃꯀꯜꯁꯤ ꯆꯥꯔꯒꯦ ꯅꯪ ꯆꯥꯒꯦꯔꯣ ꯀꯣ ꯍꯥ ꯑꯩ ꯆꯥꯔꯒꯦꯀꯣ ꯍꯥꯎꯋꯦ ꯅꯁꯥꯗꯨ ꯁꯣꯝꯗ ꯈꯔ ꯆꯪꯉꯣ ꯀꯦꯃꯦꯔꯥꯗ ꯎꯅꯕ ꯍꯥꯎꯋꯦ ꯃꯀꯜꯁꯤꯗꯤ ꯍꯥꯎꯋꯦ ꯅꯪ ꯌꯦꯟ ꯃꯐꯩ ꯌꯥꯝ ꯆꯤꯛꯅꯤꯡꯉꯤ ꯍꯥꯏꯗꯥꯏ ꯆꯤꯛꯑꯣ ꯁꯤꯡꯖꯨꯁꯦ ꯍꯥꯎꯕ꯭ꯔꯣ ꯍꯥꯎꯋꯦ ꯍꯥꯎꯋꯦꯕ ꯉꯧꯕꯅꯤꯅꯀꯣ ꯃꯍꯤ ꯊꯥꯛꯀꯅ ꯁꯤꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯈꯔ ꯇꯧꯁꯦ ꯅꯪ ꯆꯠꯁꯤꯜꯂꯨ ꯌꯥꯝ ꯌꯥꯝ ꯆꯥꯎ 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 ꯁꯥꯏ ꯌꯥꯝ ꯀꯪꯅ ꯉꯧꯕꯅꯦ ꯑꯩꯗꯤ ꯌꯦꯟꯁꯥꯡ ꯊꯣꯡꯕꯗꯤ ꯍꯩꯔꯕꯣ ꯍꯩꯔꯦ ꯍꯩꯌꯦꯕ ꯑꯗꯣ ꯃꯥꯅ ꯍꯩꯁꯦ ꯁꯥ ꯉꯥ ꯈꯛꯇꯅꯦ ꯑꯇꯩꯗꯤ ꯆꯥꯕ ꯌꯥꯗꯦ ꯑꯇꯩꯗꯤ ꯈꯔ ꯋꯥꯠꯂꯤꯕ ꯆꯝꯊꯣꯡꯒꯨꯝꯕ ꯑꯇꯩ ꯂꯩꯗꯅꯀꯣ ꯁꯥ ꯅꯨꯡ ꯊꯣꯡꯕꯗꯤ ꯑꯗꯨꯝ ꯌꯥꯔꯦ ꯀꯩꯅꯣ ꯋꯥ ꯑꯃ ꯍꯪꯒꯦꯕꯀꯣ
ꯅꯪꯒꯤ ꯄꯨꯟꯁꯤꯗꯀꯣ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯦꯛꯁ ꯀꯌꯥ ꯂꯩꯒꯦ ꯅꯪꯒꯤ ꯅꯨꯄꯥ ꯍꯥꯏꯕ ꯇꯥꯔꯦ ꯈꯪꯅꯔꯛꯄ ꯍꯥꯏꯕ ꯂꯩꯇꯦ ꯇꯥꯔꯦꯀꯣ ꯀꯥꯏꯗꯦ ꯑꯩꯒ ꯀꯌꯥ ꯁꯨꯕꯅꯣ ꯍꯥꯏꯕ ꯍꯥꯏꯗꯤ ꯍꯥꯏꯔꯣꯅꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯨ ꯉꯍꯥꯟꯈꯩ ꯁꯤ ꯁꯨꯝꯃꯪ ꯍꯪꯗꯦꯕꯀꯣ ꯑꯥ ꯉꯍꯥꯟꯈꯩ ꯑꯩꯁꯨ ꯃꯉꯣꯟꯗ ꯁꯨꯡꯉꯩ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯁꯨꯡꯉꯩ ꯍꯪꯗꯦ ꯂꯩꯃꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯅꯠꯇ꯭ꯔꯁꯨꯀꯣ ꯑꯗꯣ ꯉꯁꯤꯗꯤ ꯍꯪꯒꯦꯕ ꯃꯥ ꯈꯨꯝꯍꯟꯒꯦ ꯍꯥꯏꯔꯣ ꯍꯥꯏꯗꯤꯀꯣ ꯈꯔ ꯀꯨꯏꯅ ꯑꯗꯨꯝ ꯀꯩ ꯍꯥꯏꯅꯤ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯃꯥ ꯈꯛꯇꯅꯦꯕꯀꯣ ꯑꯗꯨ ꯂꯩꯗꯅ ꯍꯣꯏ ꯐꯣꯟꯗꯕꯨꯗꯤ ꯈꯪꯅꯕ ꯍꯥꯏꯕ ꯑꯗꯨꯝ ꯃꯇꯦꯛ ꯃꯇꯦꯛ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯌꯨꯅꯦ ꯏꯟꯈꯠꯂꯛꯄꯩ ꯃꯇꯥꯡꯗꯔꯕ ꯏꯟꯈꯠꯂꯛꯄ ꯃꯇꯥꯡꯗ ꯆꯨꯝꯅ ꯁꯨꯝ ꯐꯣꯟ ꯇꯧꯅꯔꯒ ꯑꯗꯨꯝ ꯐꯦꯁꯕꯨꯛꯇ ꯐꯦꯁꯕꯨꯛꯇ ꯎꯝ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯒ ꯇꯧꯅꯔꯒꯀꯣ ꯎꯝ ꯃꯥꯒ ꯍꯥꯏꯔꯗꯤ ꯑꯍꯨꯝꯁꯨ ꯑꯣꯏꯔꯝꯅꯤ ꯍꯥꯏꯗꯤ ꯑꯅꯤꯗꯣ ꯎꯝ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯩꯅ ꯊꯋꯥꯏ ꯈꯣꯏꯗꯥꯔꯒ ꯅꯨꯡꯁꯤꯕꯗꯤ ꯅꯠꯇꯦ ꯍꯥꯏ ꯆꯨꯝꯅ ꯁꯨꯝ ꯂꯩꯗꯅꯀꯣ चीटिंग करता है तू चीटिंग 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 करता है तू ꯅꯨꯡꯁꯤ ꯈꯣꯠꯂꯦ ꯍꯥꯏꯅꯔꯒ ꯆꯨꯝꯅ ꯁꯨꯝ ꯋꯥꯔꯤ ꯅꯨꯡꯁꯟꯅꯕ ꯇꯧꯕ ꯖꯥꯠꯇꯣꯀꯣ ꯎꯝ ꯑꯗꯨꯅꯤ ꯑꯗꯨ ꯅꯪ ꯈꯛꯇꯅꯦ ꯍꯥꯏꯕ ꯍꯥꯏꯗꯤ ꯁꯦꯡꯅ ꯈꯪꯅꯕ ꯍꯥꯏꯕ ꯇꯥꯔꯦ आर यू कॉमेडी मी ꯑꯁꯦꯡꯕꯅꯤꯀꯣ ꯑꯍꯨꯝꯁꯨꯕ ꯄꯨꯡꯁꯦꯡ ꯁꯦꯡꯅ ꯁꯦꯡ ꯁꯦꯡꯅ ꯄ꯭ꯔꯣꯃꯤꯁ ꯄ꯭ꯔꯣꯃꯤꯁ ꯑꯁ ꯑꯩꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯕꯖꯥꯠꯅꯤ ꯎꯅꯕ ꯈꯣꯠꯅꯕꯗꯤ ꯇꯧꯗꯕ꯭ꯔꯣ ꯇꯧꯗꯦ ꯁꯨꯝꯅ ꯐꯣꯟ ꯈꯛꯇ ꯑꯗꯨꯝ ꯇꯧꯅꯔꯒ ꯈꯣꯠꯂꯒꯀꯣ ꯎꯝ ꯊꯥ ꯀꯌꯥꯃꯨꯛ ꯈꯪꯅꯕ ꯍꯥ ꯊꯥ ꯀꯌꯥꯃꯨꯛ ꯈꯪꯅꯕ ꯊꯥ ꯑꯃꯃꯨꯛꯇꯪꯅꯤꯗ ꯑꯣ ꯁꯛ ꯎꯅꯗ꯭ꯔꯤꯕ ꯎꯅꯗ꯭ꯔꯤꯉꯩꯗ ꯇꯣꯛꯍꯧꯈ꯭ꯔꯦ नरसिंह ठीक लो ꯊꯥꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯇꯧꯕꯗꯨꯅꯦꯕ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯕꯗꯤ ꯅꯪ ꯈꯛꯇꯅꯦꯕ ꯅꯪꯗꯤ ꯍꯥ ꯅꯪꯗꯤ ꯑꯩꯒ ꯀꯌꯥ ꯁꯨꯕꯅꯣ Oh hell no ꯑꯩꯒꯤꯗꯤ ꯌꯥꯝꯃꯦꯍꯦ ꯃꯌꯥꯝ ꯏꯁꯤꯡ ꯑꯃ ꯊꯛꯒꯦ ꯍꯥꯏꯌꯦ ꯐꯖꯅ ꯑꯩꯒꯤꯗꯤꯀꯣ ꯍꯦꯛ ꯑꯩꯒꯤ ꯄꯨꯟꯁꯤꯗꯒꯤꯀꯣ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯉꯥꯏꯈꯣ ꯑꯝꯇ ꯆꯥꯈꯤꯔꯣꯏꯒꯦ ꯐꯖꯅ ꯍꯥꯏꯒꯦ ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯦꯛ ꯑꯩꯅ ꯈꯪꯉꯛꯄꯗꯒꯤꯀꯣ ꯃꯁꯤꯡꯗꯤ ꯈꯪꯗꯦꯕꯀꯣ ꯃꯁꯤꯡ ꯈꯪꯗꯦ ꯍꯥꯏꯕꯗꯤ ꯁ꯭ꯀꯨꯜ ꯀꯩꯀꯥ ꯇꯝꯕ ꯃꯇꯝꯗ ꯅꯨꯄꯤꯅ ꯑꯗꯨꯝ ꯍꯥꯏꯔꯛꯑꯦꯕꯀꯣ ꯑꯁꯦꯡꯕ ꯅꯨꯄꯤꯅ ꯍꯥꯏꯔꯛꯄꯗꯣ ꯑꯩꯁꯦ ꯁ꯭ꯀꯨꯜ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯃꯔꯤ ꯁ꯭ꯀꯨꯜ ꯃꯔꯤꯅꯦꯕ ꯑꯩꯅ ꯇꯝꯃꯛꯄ ꯍꯣꯉꯛꯄꯁꯦ ꯑꯗꯨ ꯃꯔꯤꯁꯤꯗ ꯃꯔꯤꯃꯛ ꯅꯨꯄꯤꯅ ꯍꯥꯏꯔꯛꯑꯦꯕ ꯂꯣꯏꯅ नचिंदु सेरान तुरा लोन गुरुने पाप चेन बनीना ꯑꯗꯣ ꯑꯩꯅꯗꯤ ꯑꯉꯥꯡꯅꯦ ꯀꯩꯝ ꯈꯪꯗꯦ ꯃꯇꯝꯗꯨꯗꯗꯤꯀꯣ ꯑꯗꯨꯝ ꯃꯣꯏꯅꯒ ꯅꯨꯡꯁꯤ ꯈꯣꯠꯂꯤꯒ ꯍꯥꯏꯔꯛꯄꯗꯣ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯕ ꯌꯥꯗꯦꯗ ꯅꯨꯡꯁꯤꯅꯕꯁꯨ ꯅꯠꯇꯅ ꯃꯣꯏꯅ ꯁꯨꯝ ꯄꯥꯝꯃꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯅꯈꯤꯗꯦꯕꯀꯣ ꯑꯗꯣ ꯑꯩꯒꯤꯗꯗꯤ ꯑꯃ ꯑꯅꯤ ꯉꯥꯏꯈꯣꯀꯣ ꯑꯩ ꯄꯨꯔꯥ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯈꯤꯕꯗ ꯍꯥꯏꯇꯥꯔꯦꯀꯣ ꯑꯃ ꯑꯅꯤ ꯑꯍꯨꯝ ꯈꯛꯇ ꯑꯣꯏ ꯃꯥꯜꯂꯦ ꯅꯪꯅ ꯂꯥꯁꯇ ꯑꯍꯨꯝ ꯑꯩꯅ ꯑꯍꯨꯝ ꯈꯛꯇ ꯑꯣꯏ ꯃꯥꯜꯂꯦ ꯑꯗꯣ ꯑꯇꯩꯁꯤꯡꯗꯨꯗꯤ ꯁꯨꯝ ꯐꯣꯟꯗ ꯀꯩꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯐꯣꯟ ꯑꯍꯥꯟꯕ ꯄꯥꯏꯈꯠꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯗ ꯅꯨꯡꯁꯤ ꯅꯪꯅ ꯉꯁꯥꯏ ꯑꯉꯥꯡ ꯑꯣꯏꯔꯛꯄꯒꯤ ꯇꯧꯕꯩ ꯐꯦꯁꯕꯨꯛꯀ ꯑꯍꯥꯟꯕ ꯍꯥꯡꯕꯩ ꯇꯥꯏꯃꯤꯡꯗꯣ ꯑꯗꯨꯃꯥꯏꯅꯕꯨꯗꯤ ꯇꯧꯔꯛꯑꯦ ꯑꯗꯣ ꯁꯨꯝ ꯈꯪꯅꯁꯤ ꯈꯣꯠꯅꯁꯤꯅ ꯍꯥꯏꯔꯛꯄꯗꯤ ꯌꯥꯝꯃꯦ
ꯑꯩꯅ ꯁ꯭ꯀꯨꯜ ꯀꯥꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯃꯦꯠꯁꯤꯡꯗꯨꯁꯨ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯈꯛꯇꯅꯦ ꯑꯍꯨꯝ ꯁꯨꯕ ꯑꯣꯏꯗꯣꯏꯅꯦ ꯑꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯗꯤ ꯌꯥꯎꯈꯤꯕ꯭ꯔꯥ? ꯌꯥꯎꯕ ꯃꯣꯏꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯑꯗꯨ ꯃꯤ ꯕꯦꯔꯥꯅꯦ ꯑꯩꯗꯤ ꯀꯣꯛꯁꯨ ꯆꯥꯛꯄꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩꯗꯤꯀꯣ ꯃꯤ ꯑꯃꯁꯦ ꯑꯋꯥꯕ ꯃꯤꯁꯨ ꯎꯕ ꯌꯥꯗꯦ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯨꯄꯤ ꯀꯣꯏꯕ ꯃꯇꯝꯗ ꯑꯃ ꯀꯣꯏꯅ ꯑꯃꯃꯨꯛ ꯀꯣꯏꯕ ꯑꯅꯤ ꯀꯣꯏꯕꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯁꯨꯡꯇꯧ ꯇꯧꯔꯛꯇꯦ ꯑꯁꯦꯡꯕ ꯄ꯭ꯔꯣꯃꯤꯁ ꯑꯗꯨꯃꯥꯏꯅꯁꯨ ꯇꯧꯔꯛꯇꯦ ꯑꯃꯛꯇꯪ ꯀꯣꯏꯈꯤꯕꯗꯣ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯀꯣꯏꯌꯦ ꯑꯇꯣꯞꯄ ꯑꯍꯦꯟꯕ ꯑꯩ ꯀꯔꯤꯝꯇ ꯀꯣꯏꯗꯦ ꯏꯃꯥꯟꯅꯕꯤꯒꯨꯝꯕ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕꯅꯤꯀꯣ ꯑꯗꯨꯒꯨꯝꯕꯗꯣ ꯈꯛꯇꯅꯤ ꯑꯃ ꯀꯣꯏꯅ ꯑꯃꯃꯨꯛ ꯂꯥꯛꯁꯤꯜꯂꯒ ꯀꯣꯏꯕꯗꯣ ꯇꯣꯛꯅꯔꯒ ꯀꯣꯏꯅꯕꯗꯨꯗꯤ ꯀꯣꯏꯅꯕꯅꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯩꯒ ꯅꯣꯏ ꯑꯥꯒꯤ ꯏꯃꯥꯒꯀꯣ ꯅꯣꯏ ꯑꯥꯒꯤ ꯏꯃꯥꯒ ꯏꯕꯥꯅꯤꯁꯦ ꯄꯨꯈ꯭ꯔꯤꯗ ꯇꯥꯔꯦ ꯈꯜꯂꯁꯤꯕ ꯑꯔꯨꯕ ꯑꯃꯗꯀꯣ ꯏꯕꯥꯅꯤꯁꯦ ꯏꯔꯣꯏꯕ ꯑꯅꯤꯃꯛ ꯍꯩꯇ꯭ꯔꯦꯕ ꯀꯅꯥ ꯍꯥꯟꯅ ꯀꯟꯒꯅꯤ ꯅꯣꯏ ꯑꯥꯒꯤ ꯏꯃꯥꯗꯣ ꯀꯟꯒꯗ꯭ꯔꯥ ꯑꯩ ꯀꯟꯒꯗ꯭ꯔꯥ ꯈꯪꯗꯦꯗ ꯌꯥꯝ ꯑꯔꯨꯕ ꯀꯣꯏꯁꯟꯅꯤ ꯁꯤꯁꯦ ꯍꯥꯏꯌꯨꯅꯦ ꯄꯨꯈ꯭ꯔꯤꯗꯕ ꯆꯣꯡꯊꯔꯒ ꯑꯅꯤꯃꯛ ꯑꯗꯨꯝ ꯈꯨꯟꯅꯤꯗ ꯉꯝꯅꯕ ꯍꯥ ꯑꯅꯤꯃꯛ ꯑꯗꯨꯝ ꯈꯨꯟꯅꯤꯕ ꯉꯝꯅꯕ ꯑꯗꯨ ꯐꯥꯔꯁꯇ ꯀꯅꯥ ꯀꯟꯒꯅꯦꯕ ꯑꯍꯥꯟꯕ ꯐꯥꯔꯁꯇ ꯀꯅꯥ ꯈꯟꯗꯣꯏꯅꯣꯕ ꯈꯪꯗꯦꯗ ꯑꯩ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯍꯥꯏꯌꯨꯅꯦ ꯈꯪꯗ꯭ꯔꯦꯕ ꯍꯥꯏꯗꯤ ꯑꯃꯛꯇꯪꯗꯤ ꯍꯥꯏ ꯌꯥꯕꯅꯤ ꯀꯩꯅꯣ ꯈꯪꯗꯦ ꯍꯥꯏꯔꯦ ꯅꯪꯒꯤꯗꯤ ꯑꯩꯕꯨ ꯀꯟꯅꯤꯡꯗꯕ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯍꯥ ꯅꯪ ꯈꯪꯗꯦ ꯍꯥꯏ ꯑꯩꯕꯨ ꯀꯟꯅꯤꯡꯗꯕ ꯃꯥꯜꯂꯦꯕ ꯍꯥꯏꯔꯣ ꯈꯪꯗ꯭ꯔꯦ ꯑꯩ ꯍꯥꯏꯔꯣꯗꯅ ꯍꯥꯏꯔꯣꯅꯦ ꯁꯥꯡꯃꯟꯈ꯭ꯔꯦꯅꯦ ꯅꯪ ꯄꯥꯎꯈꯨꯝꯗꯣ ꯅꯪꯅꯕꯨꯗꯤ ꯍꯥꯟꯅ ꯈꯨꯟꯅꯤ ꯑꯩ ꯃꯔꯝꯗꯤ ꯃꯔꯝꯗꯤ ꯅꯪꯗ ꯑꯩ ꯂꯩꯌꯦꯅ ꯍꯥꯏ ꯃꯥꯜꯂꯦ ꯅꯠꯇꯦ ꯍꯥꯏꯕ ꯃꯔꯝꯗꯣ ꯍꯌꯦꯡꯋꯥꯏꯐꯥꯎ ꯄꯨꯟꯁꯤ ꯆꯨꯞꯅ ꯂꯩꯃꯤꯟꯅꯕꯗꯤ ꯏꯕꯥꯅꯤꯗꯅꯀꯣ ꯎꯝ ꯑꯩꯈꯣꯏ ꯏꯃꯥ ꯍꯧꯖꯤꯛ ꯑꯍꯟꯁꯨ ꯑꯣꯏꯁꯤꯜꯂꯛꯄꯅꯤꯅ ꯎꯝ ꯅꯪꯗꯤ ꯍꯣꯏ ꯅꯨꯡꯕꯨꯗꯤ ꯅꯨꯡꯁꯤꯀꯣ ꯏꯃꯥꯁꯨ ꯎꯝ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯐꯖꯕꯅꯦ ꯅꯪꯒꯤ ꯑꯟꯁꯔ ꯈꯨꯄꯤꯗꯣ ꯑꯩꯐꯥꯎ ꯐꯖꯩ ꯍꯥꯏ ꯐꯖꯩꯌꯦꯕ ꯅꯪꯒꯤ ꯑꯟꯁꯔ ꯈꯨꯄꯤꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯔꯁꯨꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯦꯕ ꯀꯥꯏꯒꯤ ꯅꯨꯡꯁꯤꯕ ꯑꯅꯤꯗꯨꯕꯨ ꯀꯃꯥꯏꯅ ꯆꯞ ꯃꯥꯟꯅꯅ ꯅꯨꯡꯁꯤꯗꯨꯕꯨ ꯑꯃꯈꯛꯇꯪ ꯀꯥꯜꯂꯣ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯅꯪꯅ ꯍꯧꯖꯤꯛ ꯍꯥꯏꯗꯨ ꯂꯩꯃꯤꯟꯅꯒꯗꯕ ꯏꯕꯥꯅꯤꯗꯤ ꯄꯨꯟꯁꯤ ꯑꯃꯨꯛ ꯁꯦꯝꯍꯧꯗꯣꯏꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨ ꯁꯦꯝꯍꯧꯗꯦ ꯏꯃꯥ ꯍꯣꯏ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯃꯣꯏꯕꯨꯀꯣ ꯅꯨꯡꯁꯤꯗꯕ ꯅꯠꯇꯦ ꯑꯗꯣ ꯊꯥꯡꯒꯩ ꯁꯦꯡꯅ ꯑꯩ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯔꯒꯗꯤꯀꯣ ꯑꯃꯈꯛꯇꯪ ꯀꯥꯜꯂꯤꯉꯩꯗ ꯅꯪꯅꯅꯕ ꯉꯝꯅꯕ ꯐꯥꯎꯗꯤ ꯍꯣꯠꯅꯒꯅꯤ ꯑꯩꯅ ꯑꯉꯝꯕ ꯊꯥꯛꯇꯀꯣ ꯍꯣꯠꯅꯒꯅꯤ ꯑꯅꯤꯃꯛꯇꯣ ꯀꯟꯅꯕ ꯍꯥꯏꯇꯥꯔꯦꯅꯦ ꯑꯅꯤꯃꯛꯇꯣ ꯀꯟꯒꯅꯤ ꯍꯥꯏꯕ ꯅꯨꯄꯥ ꯑꯣꯏꯅ ꯑꯅꯤꯃꯛꯇꯣ ꯀꯟꯒꯅꯤ ꯂꯣꯏꯔꯦ ꯑꯆꯨꯝꯕ ꯋꯥꯔꯤ ꯁꯥꯒꯨꯝꯕꯁꯤ ꯕꯤꯠ ꯂꯩꯇꯦ ꯋꯥꯈꯜꯁꯦ ꯅꯨꯡꯁꯤꯔꯛꯑꯦꯕ ꯑꯃꯨꯛ ꯑꯩꯅ ꯍꯧꯗꯣꯛꯄꯅꯤ ꯇꯣꯛꯑꯁꯦ
แต่พ้นจนจะหมูได้คง อืมจะเฉลยไปมาไอ้นางไงบีบนะ จากอย่าแม่ อืม ไอ้อะไอ้ก็ใช้ทีไปก่อนนะไอ้ครับพยายามเดินนาทีเป็นว่าไอ้ให้ได้ไอ้อยู่คนนั่นแต่ว่าจางด้วยทีเป็นว่า อืม จนมาน่ะปุโตคิดว่าคำด้วยแล้วอันนั้นแต่เนี่ยหามาแล้วมันอ่ะ นั่นน่ะให้โล มาดิจักด้วย ไอ้ก็เหมือนครั้งที่ใช่อ่ะ งอมบ้าจังนะครับแบบแต่มันจะงอมจะบอกว่ารู้ๆเนี่ยประจับ งำเดอบ่งำได้ทำมั้งเอ้ยชุยาไม่งั้นสิเช่นั่งจักทำไม่ใช่เองคนด่า แล้วบ้านนี้ทีไปดอก อืม นั่งที่ใครได้ยามไหมวะให้ไอ้ทีละกันนะคะครั้งละ 아또 짜실로 아이기로 실력해 보고 난기로 신다보다 좀 담고 봐. 짜로. 능 짜본 가비니 아이로 신가가 판물 내비는 와이티. 마린 짜게. จ้า 낭디. มาเจ็บมาปุ๊บ 난 가까이암 싸우고 아이 비디오가 남아간다. 미나 핵다 하래봐. 난 누피도 가까이암 비디오 가까이암 tek나간다 해봐. 마사주 시다 라가 미 하이럼 이두디. 난 누피도 가까이암 비디오 나 아이 비디오도 보이 따마 짜답네 봐. 아이고는데 좀 하이레래 봐. 아이씨 아이고 야 비디오도 보이 따다. 짜치도 로이 짜치로지. อย่างเงี้ย 로이는 비자라면 지금 아 다방 보면서 난 눈빛도 아무도 비자 내 말이야 난 ngạc lối ta thôi nè cái mà hay vậy nhưng mà trao giờ thì bây anh đi trao hay nè ngắm mà đi trao lối trao anh lối trao mà không đi trao đâu cái thế luôn ไอ้เยี่ยมพวกที่ไปเจออย่างนู้นอ่ะ nghe mà không tiếp theo cây kìa จิบมาหนูอ่ะเขาว่าใช่ใช่เราจับตัวพยายามเยี่ยมว่าหนูอะไรไปวันจะเช่นกันละ ha เรียนมาที่หนูเจ็บอะพยายามเยี่ยมเมื่อก่อนจะบิดเลยเลยแบบ ai เรี đi ยนมาจะ ai đi 짜실 lo เรีย hay นมาทีจะเร็วกัน lâu thao của mình đi làm lâu nữa đi kì mà bằng rồi bây giờ mà không đi lâu luôn này จ้าแล้วทำคงจะไอ้ มา ที่มา จ้า เรีย หรอ นยาเลยจ้าแล้ว 짜실 lo ai kì vào đi 짜실 lo hay gì จ้าแล้วคงแบบ น้องปาล์มเลยปะ ยาปามที่ปามเยี่ยมมันคงดูดงอมเลยแบบ จักเลยฮะ จ้าเนี่ยไม่ใช่แล้วไงเรียนผ่านมาได้หนูอาจจะ พยายามเยี่ยมมันหนูอาจจะแบบ ให้เราจะมาจัดที่นี่เนี่ยนี่มีเนี่ยจักจ้าดีนะให้ปะชัดใช่ปะไอ้จักข้างทีนี้ก็นั่งไงไปวันเนี่ยปะชัดไปใหญ่ปะไอ้เจ้ารถเป็นมันเยอะแพงอ่ะ มันจ่ายทุกอย่างเป็นที่จะ อืม ย่างย่าง อืม มันจะแค่ช้าปะ เอาดูสิดิ บ้านนี้จะเลยอันโบเตาดีกว่า นั่งไกลเจริญโชว์ด้วยนะให้เราเนี่ย ฮะ ไกลเจริญโชว์ด้วยนะให้เราปะ อันนี้อันมาจะซากกินน่าจะบิดอะซากปวดกินอะซากกินดีงาม จ้าเนี่ยจ้ากันดีวันนี้มาเนี่ยไอ้คนจะเจริญโชว์ที่ก็จะให้บอกว่าไอ้เนี่ยน้องไอ้เต้นนะ ซากปวดซากปวดดีงามเนี่ย ไอ้ก็จะบอกกันมันว่า เหนื่อยนะ โตที่เนี่ยโนมาโตที่เนี่ยครับโตที่เนี่ย
ꯂꯣꯏꯁꯤꯜꯂꯛꯄꯗ ꯁꯥꯔꯛꯑꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯏꯕꯥꯅꯤꯁꯦ ꯆꯥꯕꯁꯨ ꯂꯣꯏꯔꯕꯅꯤꯅ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯀꯔꯤꯒꯨꯝꯕ ꯏꯕꯥꯅꯤꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯍꯜ ꯂꯃꯟ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯃꯝꯇ ꯇꯧꯕꯤꯔꯝꯃꯨ ꯏꯕꯥꯅꯤꯒꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯑꯣꯏꯅ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ